Lakhipur online puthok-saba September gi tang 15 ningthauka numit ki Khomjinba Pao tabirase. Ahanbada maruoiba Pao. Naurem Rajen amasung Lai Heramani na iba lairik sing Manipuri Sahitya Parisara Assam gi maru sanglen silchar da phongkhre. Nongmagi oiba free cardiac health camp ama Kasar Fulartol chingya lekai da pangthokre. Assam da Richter scale da 5.9 gi changda ngarang yuar hakre. Tripura da chahi gi mana lanthokpaga loinana mahiroi singbu tharamna okre. Pata baba gi mana chabana laina makal pumnamak phai thajanaba singi pau social media da viral oikre. Nong leptana churakpana Silchar Sahar gi lambi sing chathok sasinda awaba mayok nahale. Nepal gi ihoda sikhiba sing sahid oina laukthokлагani haina Prime Minister Susila Karkina phongdokre amasung Jiribam da chathariba kang tournament ngasi YLC Dibong Kuno A amadi LEC Babupara A sanaragani. Hauzik mapung oiba pau tabirasi. Manipuri Sahitya Parisara Assam Kasar District Committee na sinduna parisara sigi maru sanglen silcharda Naurem Rajen na iba Romorachana amasung atay wareng khara haina mingthonba lairik ama aduga Lai Heramani na iba lairik ani khulakpagi mazai bema ani amasung urok amasung atay warek khara haiba lairiki ani subakunam punna lairik ahum phongbagi thoramama ngarang September gi 13 da pangthokre. Manipuri Sahitya Parisara Assam Kasar District Committee ki President Professor Yurembam Prafullo namipama poiduna pangthokkiba lairik phongbagi thoramaduda Manipuri Sahitya Parisara Assam gi President Purisabam Biramanina mithunglen aduga Dr. K.N. Chan Member Manipuri Language Advisory Board Sahitya Academy New Delhi Thoksom Bishwanath Sahitya Bhushan amasung Koizam Sopon VP Manipuri Sahitya Parisara Samna ikai khomnajaba mithung sing oina dais ki leiteng oike mithung lena maira sukhatuna thoram hudokraba matung Manipuri Sahitya Parisara Assam Kasar District Committee ki Secretary Nongthombam Dhirena taramna okpagi warol amadi nunggi oiba warol thambiki thoramadu phone kiba Naurem Rajen gi Romorachana amasung atay wareng khara haibalari kasigi maramda Janata College Kabugons ki Assistant Professor Dr. N.D. Hodambana lairiki masak takhi aduga Lai Heramani na iba angangi lairik khulakpagi mazai bema ani hariba lairika sigi maramda Nehru College Poilapul ki Assistant Professor Dr. Sagapam Merinana lairiki masak taktuna nainabiki matungda Thorongga mari leinana akhana bawangang loi ani IS Thingom Sahitya Bhushan amasung saknairaba historian Dr. Kunjalal Jendrebamna wangangki Okram Chanu Taposrina lamjingkhiba thoramasi Okram Protikumarna Thagatwahai piduna thoramadu loisinki panba yabadi Naurem Rajen amasung Lairelakpam Heramani makhoi animak thabaktagi potharaba engineer amasung Manipuri Sahitya Parisara Assam gi active member singni. Imphal Heart Institute na sinduna Kasar Fulartol chingya lekaida nongmagi oiba free cardiac health camp ama ngarang pangthokre. Free cardiac health camp asida Dr. Mari nurse ahum technician ahum loinana ECG amadi echo machine sing sizinaduna health camp asi mapung phana pangthokhe. Hairiba health camp asida punna miyoi chamaga humbutra romna lemna layengki amadi lemna hidak langtaksu pikhi. Thoram asida Imphal Heart Institute ki director Dr. Arambam Athauba, Medical Director Dr. Asit Kumar Debnath, Medicine Officer Dr. Irengbam Rania Amadi, Dr. K.A. Setyabrata Sarugyakhi. Si lakse Imphal dagi Imphal Heart Institute na koi je heart ki lena da specialized hospital lamane. Koi lakse na koi sida jaga sida heart ki facilities si koi sumta jabda yam kam hoine lai adi heart ki line na jaga si ile lekten ta je heart ki sna mo yam khudong thinangai thokpa ya leina ni na sigi awareness sigi leina si matang da khangba amasung treatment kamaina taw gudu no haiba si khangba yam da ta adugi pandam da koi jaga da kuna lam da chalaga koi awareness start taw howi adigi koi ngamagadi koi ne swai local gi leiba mi myam chu help taramba adigi yam heart ki achowa treatment da wada ka taraga su koina koi sidang amagana koina sida tawbiramani natraga ngamdragana Imphal da chalaga laga ningthoraga koina yumga chamarana leiba environment amada koina treatment pijabagi pandam chu pura lakani koina mainly di koi
चिनाव मैम से अखोइना हेल्प तौनिंगबगी वखनमदा कोई कसार यौजरकनी कोई मिति मसिन गातनी अदुना कोई हौगलैबा डॉक्टर मैम सो कोइना नहा मैम सो कोइना ट्रेन तौनमनी खंजे ट्रीटमेंट सी फ्यूचर दा कोइना हेल्प तौरगा सिदसु अदुगी हार्ट की लेना ट्रीटमेंट तौनमनबा अदुगी कनो अखोई हेल्प सु कोइना तौजगनी सपोर्ट तौगनी ना अदुगी पांडन लाक्सगी राज्य की तोंगान तोंगान बा मफम सिंगदा ngarang numidang wairam pung 4:40 rom tabada juar hakre kasar jila dasu yuara sigi sahum pangkhe National Center for Seismology amasung India Meteorological Department ki paw matungina Richter scale da 5.9 ke aduga epicenter na Assam gi Udalguri town da ki kilometer 13 rom thapna Bhutan Bangladesh ngamkai da waike Yuara sina maramoiraga achauba makhalgi akaya tuithokpagi paulaite Assam State Disaster Management Authority na phibamasi yengsinkre Arunachal Pradesh Meghalaya Manipur Bhutan amasung Bangladesh dasu yuara sigi mamita khe panbayai lamdamasida khwaidagi chauna amangata thokiba yuar gi manungda 1950 da Assam da magnitude 9.3 ki changda hakiba yuar amasung 1950 da Silong da magnitude 9.1 ki changda hakiba yuar panbayai Manipuri Literary and Cultural Forum Tripurana Takhel Leima Tengbang Lupka Khusamna Duna Pangthokpa Tharomamada Chahi gi mana lanthokpa kalunana Mahiroi Okpa ki Tharomama ngarang September ki 13 Ranir Bazar Toro Mandopta Pangthokre Forum gi President N Biro Singhana Tharomapu aduga Emon Barta gi Editor H Omio Sinhana Chief Guest oina sarukjaki NIT gi Assistant Professor Dr N Anuradha Tibina Guest of Honor oibiki Thauramda Social Activist amadi Marup Pauche gi Ex Editor M Nilbani Singhabu Takhel Ratna Award piduna ikai khumnaki loinana Aiba Ahibam Robindra Kumar Singhada Lifetime Achievement Award Tapos Jit Raj Kumar da Khoisnam Bongobir Memorial Award piduna ikai khumnaki loinana L Bithi Singha amasung T Sumana Datta da Khaidem Ningol Sakol Semongbi Achaubi Devi Memorial Case Award lanthoki Handak Chahi HS amadi secondary da chada humpu hena phangba Jirania subdivision gi mahiroi kharada sel gi mana piduna ikai khumnaki Thauramda Deputy Drug Controller Kanchan Sinha M Manish Datta amadi TS Nesmika akhanna ikai khumnaki loinana thagi oina scholarship phangadaba mahiroi kharagi mingsu lauthoki hairi Handak kharani asi Barak Tampak ki social media da pata baba gi manacha bana laina makhal pumnamak phai thajanaba singi pau viral oikre pata baba gi manacha bana laina makhal pumnamak phai hainabagi thajanaba asumasum hengalakpadagi mana adugi damak numit khudingi arapara mafam singdagi hana Karimganj haina khangnaramba Sri Bhumi jila asida mioi lising kayamarom numit khudingi lakpa leptre haukiba thangje numitadi aduki matik mitinki Ramkrishna Nagar gi Gorerbon Hariba Mapamasida Mana Dugi Damak Mioi Lising Yang Kairom Henatin Bathangnaki Line Lepagi Intok Insinda Mioi Ahum Asoka Panangki Hairi Adusu Sire Haina Social Media da Lana Pauthoki Mimasing Hengalakpagi Makapona Pamda Bathodok Toktanaba Police amasung Paramilitary Force ki Kangbu Laktuna Yengsinki Pibamadu Yengduna Ramkrishna Nagar gi Co-District Commissioner amasung Mapamadu gi Miyam Galunana Mipamama Pangthoki Mipamaduda Numit Kharani gi oina pata baba gi mana pipa lep nanaba committee ama sem nanaba amasung numit khudingi token gi khuthangda mioi lising ahumda mana se pibagi thabak chathananaba warep lauki hairi panbayai pata baba dagi mana adu launaba anaba mioi kamarom ambulance amade wheelchair dagi hauraga poraga purakpasu yaunari Haukiba numit kharani nongleptana chubana maram oiraga Silchar sahar gi mafam kaya isingna thumjinduna khusemgi ising ichaw mayok na hale sahargi anema mafam kaya nonggi isingna khusemgi ichaw mayok na hale sahargi Sonai Road Link Road Rangkerkhari Church Road Vivekananda Road Bilpar National Highway amasung atai mafam singi lambi sing ising tungsinduna chathok sasinda achawba awaba mayok na hale Manipur dasu haukiba numit kharani nongleptana chubana turelgi ising imai wangkhalaktuna mafam kayada kudongsadaba kaya mayok na le Thoubal jila gi wangjing turel ising imai pathokle hairi
Thawal Turelgi Sing Ichelna Thongamasu Ngarang Tek Pathangakre Mafamadugi Yum Kayamarumsu Isingna Tumjinba Haure Hairi Nepal gi interim prime minister oina thabak pairaba Susila Karkina mahaki thabak paibagi ahanba numita miyamda piba mahaki warolamada Nepal da handakta thokiba Gen Z gi yawaduda leikhidraba sing adubo sahid oina ikai khumnagani amasung makhoi imung manung singda Nepal gi lupa lak tara tawduna sel gi tangbang pigani haina lauthokre mahaki sarkar asina anoba mikhal pangthoktriba phawba tha taruki caretaker sarkar oina thabak tawgani Mahakna hai mahaki lengak asina laibak asida aphaba phibam wayal amasung ganatantra gi ahongba mapurakna na bawhanagani haikhe hingsa gi thodok singi matangda judicial inquiry chathanabagi matangda sumahakna phongdokhe September gi tang 9 da Nepal lengak na social media thingzin kiba amadi corruption ki mayokta miyam gi khoisaungna bakayana haukiba ihoda laibak asigi lantung kya mangan takan ki amasung punna miyoi humbutarani thoigi punsi mangan ki aduga miyoi lising aniga chama henbana asoka pannangki panbayai sikhiba sing adugi manungda jail dagi chenthoraki miyoi tara amasung police officer ahum yauri District Kang Association Jiribam na sinduna Babu Paragi Lamlen Community Hall Kangsangda Jiribam Kasara Mati Haila Kandigi Kangkut Kunmathoina Saruk Yaduna Sanariba Taramanga Suba Late R.K. Lalasana Memorial Mix Kang Tournament Lisingeniga Kunmanga Gingarang Sanakiba Quarter Final League Round Mesta Yawal Club B Champanagarna SAYCA Sorokating Bibu Panjal Taramari Taramathoida Maithian Kre Match asida E Devan Singna umpire aduga H Inaupisak Singna scorer oibiki tournament asigi ngasi nungtil pung ama taba matamda sanagadaba quarter final league round match da YLC Dibong Kuno A amati LEC Babupara A sanaragani Nungairaba Pao Yoga acupressure amati physiotherapy gi matingna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagitamak ngasimak lengsin birago senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Yilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung 3 phawba layengzari mobile number 8638078821 hairiba number asida layengba lakpagi mangwainana appointment book tobinaba khanganjari Admission open July lising aniga kunmanga session gidamakta UGC na recognize tawraba thatharuki oiba paramedical certificate course kaya gidamak mingchanba haujare dental assistant ECG assistant nursing assistant rural healthcare multipurpose health worker emergency and ambulance attendant naturopathy and yoga science phlebotomist amadi x-ray technician gi course tambiningba singna mingchanbiba yaragani arts science natraga commerce da 12 pass tawraba singna self-employment natraga thabak phangnabagi damak coursing asi UGC na masak khanglaba Lingya Vidyapit University gi makhada hangdoksabani Silchar Rongpur Part 2 Rongpur Mitai Khunmanakta Sri Krasar ga thangnabada leiriba IMPS Open College Energy Healing Center campus asida lengsinbirago akupa marol gi damak mobile number 9395732456 natraga 9706554286 number asida pau phaunabiu Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba pau amukhanna Naurem Rajen amasung Lai Heramani na iba lyric sing Manipuri Sahitya Parisara Assam gi maru sanglen silchar da phongkre Nongmagi oiba free cardiac health camp ama Kasar Fullertol chingya lekai da pangthokre Assam da Richter scale da 5.9 gi changda ngarang yuar hakre Tripura da chahi gi mana lanthokpaga loinana mahiroi singbu tharamna okre
Pata babagi mana chabana laina makal pumnamak phai thajanaba singi pau social media da viral oikre. Nong leptena churakpana Silchar Sahar gi lambi sing chatok sasinda awaba mayok nahale. Nepal gi ihoda sikhiba sing sahid oina laukthok haina Prime Minister Susila Karkina phongdokre amasung Jiribamda chathariba kang tournament ngasi YLC Dibong Kuno A amadi LEC Babupara A sanaragani. Lakhipur online YouTube channel gi pau sandok jaba ngasigi oinadi matang asidaloi jare.